Iramdam Sanaleba Kanglipa Manipur Asida Laiba Amadi Manipur gi Mapanda Laikraba Mitei Lol Mitei Mepu Nungsijaba Kutimapu Hanga Ikai Kumnabu Uchari Channel Asigi Mamingna Manipur Language Features Adu Ngasine Najagadaba Asina Mitei Lol Dagi English ta Matau Kuram Tauna translate Togadagi Handokadagi Habigi Matang Aduni Masiga Lunana Mitei Mayeki Lol Sing Ase Mitei Lol Ase Masigi Lonsan gi matang dasu mari leinana doksagadabani adudi ai hoyi mathang mathang nainajaba hojjarage adudi sidide yengbiu lesson number 3 gi wani mitai lol to English translation wangangi wahai saru English ta haraga parts of a speech wahai pareng amada yauba tongan tonganba mathau pangtholiba wahai kanglup sing adubu wangangi wahai saruk kau aduna wahai paring habsi karino habagi matangda nainakraba matungda ngasina part of a speech wangangi saruk sing adugi matangda nainagadabani wangangi saruk sing habsi karino haba matamda wahai paring amada tongan tongan ba wahai kanglup sing yauri wahai kanglup sing asina tongan tongan ba mathau sing tauri asigumba wahai kanglup sing asibu part of a speech mathangda amu makamu nainajarake dudi mathakki haiba sing ase haidi wahai paring amada yauba tongan tongan ba mathau pangtholiba wahai kanglup sing adubu wangangi saruk koi adi English ta hantori jamu hajarake wahai pareng amada yauba tongan tongan ba mathau pangtholiba wahai kanglup singbu wangangi wahai saruk koi hare adu tagadi sidida ijariba 1 2 3 4 5 6 mathang mathang nainajaribase ang mathang mathang hajarake adudi ahanbada matau karam tawduna mitei longi wahai sing ase yauriba wahai sing asigi saru sing asi tau karam tauna lonsak pathap sinabage haibda ai mathang mathang hajarake sidida ijariba ahanbagi wahai pareng haibu sidida pareng haibida se number 1 gi sarukse masine najarake ahanbada part of speech ki haibsi kainu haibse hana English ta handokpado English ta translate tawbado amu hana hajaronge translation gi matang nina haibidi mitei lon to English translation haibina translation gi masang ase si hana hajage part of a speech the different classes of words used in a sentence for different purposes are called part of a speech and a part of a speech haibsi karino haibu matamda the different classes of words wahai gi tongan tongan ba saruk sing ado karama tongan tongan ba saruk use in a sentence wahai pareng amada sinaba for different purposes tongan tongan ba mathau gi damakta asiguma sing asibu kari kauge haibada aikoina part of a speech haina kawi part of a speech haina kawre adi tadi hauji mathau phang nainarasi ahanbada pareng haibasidida yauriba ngaulon sumjigi matangda hajarake ahanbada raida yenap taplaga sidida raida yenap talaga nung haptana ngau lonsum tapliba ase mapung mayek amada chaitap ani taptanabani haibadi sidida pareng haibasida rai nung hapagi mahuta ngau lonsum tapleise mapung mayek rai sidida chaitap ani taptabanabane haibadi yenap ka nunga tap targadi mapung mayekta ani tapkadeba ada mapung mayekta ani chaitap ani tappa yadamnina ngaulo sum othorapane sina arum ayangi nateba sida hapibse pareng haibasi matang sima sida nainajare mathangda ani subada amada habi matang siga amuk nainajarake ani subada dilda atap habliba asi adi dilda atap habliba ase masi dil asi lonsum nate khangnabani sida yauriba dil je lonsum nate khangnabane ba habi dil je lonsum nate si karina tai atap yauriba asina taeba sigi khontok sidaida yengo sidaida mathangda dilgi mamangi mayeksi lonsum adi mitse mit lonsum
नत्तबा तोंगानबा खोंथोक खुजिंग अमनी दिल की ममांग द लेबा दिल हाइबा मेसी ममांग द लेबा मिसे हाइबा सिदा मिट हाइबा से लोनसुम नत्तबा तोंगानबा खोंथोक खुजिंग अमनी सिजावरी जे काइनो मिसे लोनसुम नत्ते तोंगानबा खोंथोक खुजिंग अमने बसिदैदा a ma da hai smain tongan ba khonto khujing amane ba sidida hairije and sidaida dilda atap tab ji kari gino hai na hayu haije khibada kaino dil je lonsun nate khangna bani mit haibasina tongan ba khonto khujing amani adi makhagi lonsan pathaki asumna mathang amu makhamu nei najarake sidaida yengbio ahum soba saru sidaida ba pa nagi mamangda lonsum yawba khonthok khujing leirabadi ba pa nada sida yengbiyo number 3 gi dei da sida tongan ba hairiji ba pa nagi mamangda lonsum yawba khonthok khujing leirabadi ba pa nada atap sijinnade si matangda mu yengbiyo sidai number 3 gisida tongan ba haibida sidida ba haiba wahai amagi aroibada ba haiba mayek silere mitei mek silere sigi mamangda nalon sum leire ngau ata nga nalon sum ngan haiba to ngan ba aduna nalon sum yauba tongan ba khonthok khujing amani sida yaurije aduna ba pa nagi mamangda lonsum yauba khonthok khujing haibidi sidida nalon sum yauba khonthok khujing amaleba ngan haiba to ngan ba haibida ngan haibida khonthok khujing amaneba sida na lonsum yaureba sinni sida haijarije ba pa nagi mamangda lonsum yauba khonthok khujing leirabadi ba pa nada atap sijinade aduna sida ba da atap sijinadrije masi karigino haiba matamda tongan ba haiba matamda ba gi mamangda na lonsum yauba khonthok khujing amaleba ngan haiba ama sumai tawduna ba jigi mamangda khonthok khujing na lonsum yauba khonthok khujing ama leitadi bada atap tap poeba masini akhoi ningsing gata bada borbasu na pada borsu na dabu orba se khudam oina haiba matamda pan ba haire pan ba haiba matam sidida bagi mamangda leiba khonthok khujing pan haibase si khonthok khujing amaneba adun se bada atap tap teba si tu delay haiba english har ka masangda lakpa harji lakpa haibida tu kam haibani ana lakpa haiba matamda pagi mamangda khonthok khujing ama leire ka yauba kok lonsum yauba masidasu paje atap tap loiba sumai tawduna lanna haibida not to dance hadi kungdaba haitare lanna haiba matamda na haiba mapung me asing mamangda lonsum yauba khonthok khujing ama leireba lanna haina ada masidasu naji atap tap loiba je ade masangda mu nenaji number 4 subasida Kanglup haiba jideda ne ko tideda Kanglup haibada unapta lum yeta tabliba asi Pollington arumba khangnabani aduna sideda Kanglup haibijagi unapsida yeta lum tapi je karigino haiba matamda unapse arumba khangnabanani aduna sideda lum tapi je adi makhamu nenajarke number 5 subeda wangangi haibisida wangangi haibada inap ta lum habliba asi arumba khangali anisa wangangi haiba matamda gokta yaurba inap sidida lum matapeba masina kari khangali inap se arumbani haibase khangali haba adi mathangda amu mapu oiba napu khangan bagini haba napu haibadi english harga case haini aduna wangangi haimatamda gokta ina lum hapsala iji karino haimatamda lumju khangnare aduga kari wangangi sida mapu oiba napu gi khangali case ta mapu oiba khanganba possessive case oiba aduna ni sida lum hapsala iji arumba oiraga adi mathangda amu makhata ba amu naizarake 3.3 ni sina 3.4 da amuk naizarke 3.4 da amuk mathang sumai tawduna mitai meki wahai singa sida atap tap kudaba tap poidaba lonsum tap kudaba tap poidaba amusung ngau lonsum hap kudaba singa da mathang nazare awat pa singsa amuk hapuk sati ke sidida amuk yengsi sidida number 6 ki number 6 se 6 ki sina wani 6 ki
sina siski tu haibata siski tu ji amu ne nazar ke sidaida wahai pareng amada yauba tongan ba mathau pangtholiba wahai kanglup singbo wangangi wahai saru kau ihana paro space ki metelon da haibadin sidedi yauriba tapiba mayam singa se masi matangda sana sandokna harkadabni haibadi english te ithokpa wahai singa sideda karam ba khudam sing sijinage haibado spelling sing sida adumu sandokna haijarake sidedi mo wahai haiba matamda wahai da age de mathakta phaina line ma singi age mathakta phaina line ma singli si kaino da long to ne adana wahai haiba matamda atap akano sideda phaina line ma singna bese sideda age de masibu karino wahai haibse long to ne ba aduma number 7 gi da amada haije 7 gi sideda siji 7 sina 6 1 legre sina 7 noire 7 ji ki matang sideda amtanga hajarake punna 7 ga 8 ga punna hajarake dudi 7 ga 8 da ta yauriba da ba sing asi mitai mayekta ithokpada da ba haina ithokani 7 da haina ire sida di gi mathang da lerbi a je mathakta phaina line me singi sumai tawduna 8 ki da amu pangthok liba hai matamda a gi mathakta phaina line ma singi hai ba phaina line ma singi je masi english ta ithokpa mitelon gi wahai duni ada mitelon da mu ithok tar gadi masi kari oin ithokata ge abda dil da atap ta kani ba da atap ta kani haina ithokani sida iriba sini sida amada hai matam sida atap tap liba sini aduga sida mo pangthok liba haiba matam da sida age mathakta phaina line ma simgi je sida pangthok liba haina sida ba da atap ama hab liba sini aduna sida kari hare sida amada hai matamda mitai mekta ithokpa matamda amada dilda atap hape sumai tawduna pangthok liba haibisda mathakta phaina line ma singista bada atap ama change sumai tawduna part of a speech se economy tai londa translation taw matamda part of a speech haibsi kaino haimada wahai pareng amada wahai singi tongan ba mathau pangthok liba wahai sing adubu part of a speech kore aduna paro speech nainaba matamda wa english tana kari wahai igani karam karamana bar hakani mathakta mayising adugi aduga mitai mek tana kari hakudagi haiba singbada hoji matang asida nainajaba loijare channel asigi mamingna manipur language feature channel asibu yengbiriba mitai lol mitai mayekpu nungsijaba khudingmakpu ayang kai khumnaba uchari mathangi upload tabu matamda amona unasi channel asibu subscribe tawbiu amasong comment kya pibirau awat apa nainami nasi ngasigidi matang asida losinjarake channel asida mitai mayeki matangda translation gi matangda mitai lon gi matangda leptana upload tawjirakhi gani punamu pui kai kumna uchari mathangi upload taw matamda amuhana yam punamu kunami nasi